ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯂꯣꯏꯅꯃꯛꯅ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯁꯦꯝꯒꯠꯅꯔꯛꯄꯒꯤ ꯄꯥꯎ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ DPF ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯈꯔ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯦꯅꯥꯎꯟꯁ ꯇꯧꯊꯣꯛꯈꯤꯕ ꯈꯔ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯦꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯑꯃ ꯇꯧꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯁꯦꯝꯅꯔꯛꯄꯒꯤ ꯃꯃꯤꯁꯤ ꯇꯥꯔꯛꯑꯦ ꯑꯔꯣꯏꯕꯅ ꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯗꯧꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯅꯇꯥ ꯗꯜ ꯑꯣꯏꯔꯣ ꯑꯗꯩ BJP ꯑꯣꯏꯔꯣ ꯀꯩꯅꯣ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯅ ꯂꯥꯛꯑꯦꯕ BJP ꯂꯩꯉꯥꯛ ꯄꯥꯏꯔꯛꯑꯦ ꯑꯗꯨ ꯃꯣꯏ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯅ ꯄꯤꯔꯤꯕ ꯍꯛ ꯐꯪꯕ ꯉꯝꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯆ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨ ꯄꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯃꯤꯕ꯭ꯔꯥ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯃꯤꯕ꯭ꯔꯥ ꯀꯔꯤ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯗꯥꯏꯔꯦꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯏꯟꯖꯤꯟ ꯅꯝꯕꯔ 1 ꯏꯟꯖꯤꯟ ꯅꯝꯕꯔ 2 BJP ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯟꯖꯤꯟ ꯅꯝꯕꯔ 2ꯅꯦꯅ ꯏꯟꯖꯤꯟ ꯅꯝꯕꯔ 1 ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯣꯅꯦ ꯅꯔꯩꯕꯥꯛꯁꯤꯗ ꯆꯠꯂꯒ ꯐꯧ ꯎꯔꯒ ꯆꯠꯂ ꯎꯔꯒ ꯆꯥꯔꯤꯕ ꯅꯔꯩꯕꯥꯛꯇ ꯁꯤꯔ ꯐꯨꯝꯃꯤꯕ ꯅꯔꯩꯕꯥꯛꯁꯤꯗ ꯍꯪꯒꯥ ꯇꯥꯔ ꯀꯞꯄꯤꯕ ꯕꯣꯟ ꯀꯥꯎꯔꯤꯕ ꯁꯥꯗꯔꯤꯕ ꯅꯔꯩꯕꯥꯛ ꯅꯔꯝꯗꯝꯁꯦ ꯁꯤ ꯀꯩꯗꯧꯕꯒꯤꯅꯣ ꯌꯦꯡꯉꯣꯕ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯁꯨ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯕ ꯆꯩ ꯅꯠꯇꯦ ꯑꯗꯨ ꯖꯅꯇꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯇꯝꯗꯁꯨ ꯃꯣꯏ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯄꯥꯔꯂꯤꯕ ꯌꯦꯡꯉꯣꯕ ꯑꯗꯩ BJP ꯑꯗꯩ APBꯅ ꯄꯥꯜꯂꯤꯕ ꯆꯍꯤ ꯃꯇꯦꯛ ꯈꯔ ꯑꯗꯨꯁꯨ ꯌꯦꯡꯉꯣꯕ ꯌꯥꯝꯁꯨ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯌꯦꯡꯉꯣꯕ ꯑꯂꯤꯄꯨꯔꯗ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯂꯝꯗꯅ ꯃꯇꯝꯗꯨꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯄꯤꯕ ꯃꯥꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤꯗ ꯇꯧꯔꯨꯕ ꯃꯌꯥꯝ ꯌꯦꯡꯉꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯩꯈꯣꯏ ꯁꯛꯇꯤ ꯂꯩꯕ ꯑꯗꯒꯤ ꯄꯨꯟꯕ ꯁꯤ ꯁꯣꯞ ꯆꯠꯂꯨ ꯍꯥꯏꯅ ꯊꯨꯒꯥꯏ ꯌꯥꯗꯕ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯍꯥꯏꯒꯦ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯔꯩꯕꯥꯛꯁꯦ ꯉꯥꯛꯇ꯭ꯔꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯂꯣꯏꯅ ꯍꯧꯈꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯎꯔꯦ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯅ ꯉꯥꯛꯄꯗꯤ ꯇꯧꯔꯛꯏꯁꯦ BJP ꯍꯧꯖꯤꯛ ꯃꯤ BJP ꯀꯅꯥꯏ ꯂꯣꯏꯔꯕ ꯃꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯥꯏꯔ ꯂꯣꯏꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯀꯣꯏꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯜ ꯅꯣꯔꯣꯛꯀꯨꯝꯕ ꯇꯥꯔꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯦꯡꯉꯨꯕ ꯑꯗꯨꯅꯗꯤ ꯌꯦꯡꯉꯨꯕ ꯑꯗꯨꯅꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯕ BJPꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯤꯕꯔꯥ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯊꯣꯛꯇꯨꯅ ꯍꯦꯜꯂꯛꯏꯕ ꯑꯩꯈꯣꯏꯒ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯉꯝꯗꯦ ꯃꯤ ꯐꯥꯔꯦ ꯀꯅꯥ ꯐꯥꯔꯦ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯉꯝꯗꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯕ ꯉꯝꯗꯦ ꯑꯗꯒꯤ ꯚꯥꯔꯠꯇꯒꯤ ꯄꯨꯁꯤꯜꯂꯒ ꯒꯥꯔꯤ ꯄꯨꯁꯤꯜꯂꯀꯥꯟꯗ ꯆꯥꯕ ꯉꯝꯃꯤ ꯃꯅꯤꯄꯨꯔꯁꯦ ꯚꯥꯔꯠꯀꯤ ꯂꯂꯣꯟꯕ ꯀꯩꯊꯦꯜ ꯀꯦꯇꯤꯞ ꯃꯥꯔꯀꯦꯠ ꯑꯣꯟꯊꯣꯛꯑꯒ ꯊꯝꯃꯤ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯂꯧ ꯁꯨꯕ ꯉꯝꯗꯦ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯁꯤꯟꯖꯪꯅ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯉꯝꯃꯛꯇ꯭ꯔꯦ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗ ꯁꯤꯅꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯀꯟꯕ ꯇꯥꯏ ꯀꯟꯕ ꯈꯣꯠꯅꯕ ꯇꯥꯏ ꯚꯥꯔꯠ ꯀꯟꯕ ꯇꯥꯏ ꯍꯥꯏꯖꯒ ꯚꯥꯔꯠ ꯀꯟꯕꯗ ꯃꯅꯤꯄꯨꯔꯁꯤꯁꯨ ꯌꯥꯎꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯃꯊꯧ ꯇꯥꯏꯕꯀꯣ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯑꯃꯗ ꯂꯥꯟ ꯊꯣꯛꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ N Biren ꯃꯣꯊꯥꯅ ꯐꯔꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨ ꯎꯅꯖꯒꯦ ꯎꯅꯕ ꯉꯝꯗꯦꯕ ꯃꯇꯝ ꯄꯤꯕꯤꯗꯦꯕ ꯑꯗꯣ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯍꯣꯗꯣꯋꯥꯟꯗꯤ ꯑꯍꯨꯝ ꯃꯔꯤꯔꯛ ꯎꯅꯩꯅꯦ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤꯒ ꯁꯥꯟꯅꯔꯅ ꯌꯦꯡꯉꯣꯕ ꯑꯃꯇꯪꯗ ꯂꯥꯟ ꯊꯣꯛꯏꯕ ꯃꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯎꯅꯖꯒꯦꯅ ꯑꯥꯗ ꯃꯤ ꯀꯩꯅꯣ ꯗꯤꯜꯂꯤꯗ ꯑꯍꯤꯡ ꯌꯥꯏꯔꯛꯇꯅ ꯀꯦꯝ ꯇꯧ ꯂꯩꯔꯕꯣꯗꯣ ꯎꯅꯍꯟꯗꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯤꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯀꯩꯅꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ 4-5 ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯗ ꯇꯧꯋꯦꯕ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯉꯣꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯅꯨꯡꯁꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯑꯩꯈꯣꯏꯅ ꯀꯣꯟꯖꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯖꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯤ ꯀꯣꯟꯅꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯑꯗꯣ ꯚꯥꯔꯠꯅꯁꯨ ꯃꯅꯤꯄꯨꯔꯁꯦ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯑꯃꯅꯤ ꯑꯗ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯆꯥꯛꯊꯨꯡꯗ ꯐꯪꯍꯟꯕꯤꯌꯨ ꯐꯖꯅ ꯇꯧꯍꯜꯂꯣꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯩ ꯍꯧ ꯆꯥꯛꯅꯔꯒ ꯆꯍꯤ 3 ꯍꯦꯟꯅ ꯌꯦꯡꯗꯕ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯅꯤ ꯁꯧ ꯖꯣꯏ ꯑꯄꯨꯟꯕꯅ ꯖꯣꯏ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯅ ꯑꯄꯨꯟꯕꯅ ꯖꯣꯏ ꯍꯥꯏꯕ ꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯕ ꯇꯥꯏ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯑꯃꯠꯇ ꯄꯨꯟꯁꯤꯟꯕ ꯇꯥꯏ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯁꯦꯝꯕ ꯇꯥꯏ ꯍꯥꯏꯕꯗ ꯂꯥꯛꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ
ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯄꯨꯟꯕ ꯄꯨꯟꯁꯤꯟꯕ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ